Manipurgi lan manungda nupi angang da sathaba crime singi masing hengatke. May ahumdagi Chatharakliba lan asigi manungda nupi kun marigi punsi Mangkhi. Lampik labasu Manipurda nupi angang da sathaba crime singi masing achoba state singa yengnarubada adumak wangna lairakibagi mathakta. Haukiba chahigi may ahumdagi kuki lamhen basingna. Mitay da onsinduna Chatharakliba tamthiraba lan asigi manungdana. Amuka hena asigumba crime sing thokpagi masing khangen hengatlamlay. Pausi asina Women Action for Development WAD dagi fangba report ki matungin na lan haurakiba ahanba tha me khakta da tongan ba mafamda nupi taragani thoi hat khi haire aduga tha adugi manungda thokpa thodok singdana nupi mari nongmai maruna panduna sokhe nupi tarukna phu chaibi badage sokhi aduga nupi amana ngang unabada laikhide haire report asagi matungin na haukiba jun tha da nupi mari hatkhe nupi ama nongmai maruna panduna sokhe Phu chai bagi thokdoktana nupi nifuga nipan sokhe July thadana nupi ani hatkhe nupi ahum nongmai maruna pankhe Phu chai bagi thokdokta nupi kunthra ga mathoi sokhe nupi manga kidnap tawbagi thokdok thokhi baga loinana nupi ani dana ikai khumna ba mangan bi bagi thokdok sing thokhi haire August thada nupi ani hatkhe nupi amabuna gang rape tawkhe nongmai maruna panduna nupi taruk sokhi aduga nupi oibagi ikai khumna ba mangan bi khiba Thokdokta nupi taraga taret victim oikhi aduga phu chaibagi thokdoktana nupi marfudraga manga asoga pannangkhe September thada nupi ama hatkhe nupi ani nongmaina panduna sekhe nupi ahumgi ikai khumnaba mangan bekhe October thada phu chaibagi thokdokta nupi taret sokhe November thadana nupi ahum hatkhe nupi ani mafam khangdana mangkhibadage haujik phawbada makhoigi mari makhong khangba ngamdana leire December thadana nupi ama nongmai maruna panduna sokhi haire WAD gi report asina makhata na phongdok livana lan haurakpadage haukiba thani pan asida punna nupi kunga mari hatkre haire aduga nupi singda chathagi ba yamlaba crime sing asigi manungdage kharade police na register tawduna laukhatpa case sing Central Bureau of Investigation CBI da khusin akhiduna investigation chathaba yauri haina su report asina palle